ꯑꯇꯩ ꯈꯟꯗꯦꯗ ꯂꯩ ꯃꯌꯥꯝꯁꯤ ꯎꯕꯗ ꯉꯥꯎꯔꯦ ꯑꯩ ꯆꯝꯄꯟꯒꯁꯨ ꯑꯩꯗꯤ ꯍꯨꯟꯗꯣꯛꯑꯝꯃꯦ ꯂꯝꯕꯤ ꯑꯊꯥꯕꯁꯤ ꯆꯠꯄ ꯅꯨꯡꯉꯥꯏꯑꯕ ꯆꯦꯔꯦ ꯂꯩ ꯃꯌꯥꯝꯁꯤꯗꯤ ꯋꯥꯛꯀꯤꯡ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯉꯥꯅꯨ ꯂꯩꯕ ꯂꯥꯛꯏꯅꯤ ꯉꯥꯅꯨ ꯐꯥꯔꯝ ꯑꯃ ꯂꯩꯌꯦꯗ ꯉꯥꯅꯨꯁꯤꯡꯁꯦ ꯌꯦꯡꯉꯣ ꯑꯥꯗ ꯂꯩꯔꯦ ꯏꯁꯤꯡꯗ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯈꯪꯗꯦ ꯉꯥꯅꯨꯁꯦ ꯉꯥꯅꯨ ꯌꯥꯝ ꯂꯧꯔꯒꯅ ꯂꯨꯄꯥ 100 ꯉꯥꯅු ꯑꯃꯗ ꯑꯗꯨꯒ 2 ꯑꯍꯨꯝ ꯂꯧꯔꯒꯅ ꯂꯨꯄꯥ 2 ꯂꯧꯔꯒꯅ ꯑꯣꯏ ꯃꯥꯜꯂꯦ ꯂꯨꯄꯥ 300 ꯑꯗꯨꯒ 4 5 ꯂꯧꯔꯒꯅ ꯂꯨꯄꯥ 950 ꯁꯨꯃꯥꯏꯅ ꯀꯦꯛꯇꯤ ꯌꯥꯝ ꯆꯥꯕꯗ ꯈꯤꯇꯪ ꯆꯥꯁꯤꯜꯂꯨꯕ ꯀꯦꯛꯇꯣ ꯈꯤꯇꯪ ꯆꯥꯏꯌꯦꯕ ꯑꯗꯨꯗ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯉꯥꯏ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯒꯤ ꯍꯣꯏꯀꯠꯂꯒ ꯇꯧꯔꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯄꯨꯡ 3ꯗ ꯆꯠꯂꯦ ꯌꯥꯝ ꯀꯟꯅ ꯁꯥꯠꯄ ꯑꯣꯏꯗ꯭ꯔꯤꯀꯣ ꯀꯣꯠꯂꯣ ꯑꯗꯨꯗ ꯖꯣꯛꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯀꯣꯕꯤꯒ ꯍꯋꯥꯏ ꯃꯇꯣꯟꯒ ꯃꯌꯥ ꯁꯤꯡꯖꯨ ꯍꯋꯥꯏꯖꯥꯔꯒ ꯎꯃꯣꯔꯣꯛꯀ ꯑꯃ ꯃꯦꯠꯂꯦ ꯉꯥꯅꯨꯁꯤ ꯐꯦꯟ ꯊꯥꯔꯤꯁꯦ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯃꯨꯛꯇꯛ ꯇꯥꯏꯌꯦꯀꯣ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯎꯍꯜꯂꯨꯅꯨ ꯊꯥꯡ ꯇꯦꯟꯒꯗ ꯎꯍꯟꯒꯅꯨ ꯅꯛꯅ ꯑꯗꯨꯝ ꯅꯝꯃꯣꯕ ꯑꯗꯨꯗꯤ ꯍꯥꯞꯄꯣ ꯍꯥꯞꯄꯣ ꯀꯂꯦꯖꯥ ꯆꯥꯕ ꯅꯠꯇ꯭ꯔꯣ ꯕꯨꯡꯉꯣ ꯆꯥꯡ ꯃꯥꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯃꯥꯏ ꯆꯥꯛ ꯌꯥꯔꯕ ꯌꯦꯡꯉꯣ ꯆꯦ ꯆꯥꯛ ꯌꯥꯝꯃꯜꯂꯦ ꯍꯣꯔꯦꯟ ꯃꯥꯏ ꯄꯤꯖꯁꯜꯂꯅꯤ ꯑꯗꯣꯝꯗ ꯊꯥꯡꯖꯟꯖꯔ ꯀꯩꯁꯨ ꯌꯥꯝ ꯆꯥꯗꯕꯅꯦꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯃꯥ ꯆꯥꯗꯕ ꯊꯛꯇꯕ ꯉꯔꯥꯡ ꯐꯥꯎꯗꯤ ꯑꯗꯨꯝ ꯐꯖꯅ ꯆꯥꯔꯤꯌꯦ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄ ꯈꯛꯇꯅꯤ ꯂꯣꯛ ꯊꯨꯡꯉꯝꯕ ꯃꯁꯥꯁꯦ ꯃꯥꯏꯟꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅꯨꯄꯥ ꯍꯔꯥꯎꯕꯤ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯀꯨꯏꯔꯦꯕ ꯁꯥꯟꯅꯗꯕ ꯇꯧꯔꯤꯁꯤ ꯍꯥꯏ ꯃꯌꯥꯝ ꯇꯧꯁꯤꯗꯣ ꯀꯨꯏꯔꯦ ꯕ꯭ꯂꯣꯛ ꯊꯥꯒꯠꯇꯕ ꯅꯥꯔꯨꯗꯦ ꯅꯥꯕ ꯐꯔꯦ ꯋꯥꯛꯀꯤꯡ ꯊꯣꯔꯛꯏꯅꯤ ꯅꯋꯥꯏꯒꯤ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯏꯔꯦ ꯎꯠꯀꯦ ꯃꯁꯛ ꯐꯖꯕ ꯅꯨꯡꯉꯥꯏꯒꯖꯥꯠꯅꯤ ꯅꯨꯡꯉꯥꯏꯌꯦ ꯅꯥꯄꯤ ꯑꯊꯥꯕ ꯑꯣꯏꯕꯅꯤ
ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯋꯥꯛꯀꯤꯡꯅꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯃꯐꯝꯁꯤ ꯂꯩ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯌꯥꯝ ꯋꯥꯛꯀꯤꯡ ꯂꯥꯛꯄꯗ ꯂꯩ ꯃꯌꯥꯝꯁꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯐꯖꯔꯦ ꯂꯩꯁꯤꯗꯤ ꯑꯋꯣꯏꯕ ꯍꯥꯏꯒꯨꯝꯅ ꯆꯝꯄꯜꯒ ꯊꯝꯃꯝꯃꯤ ꯈꯔ ꯉꯥꯜꯂꯝꯃꯗꯤ ꯍꯦꯟꯅ ꯐꯖꯅꯤ ꯉꯁꯥꯏ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯎꯔꯝꯕꯗ ꯑꯁꯣꯝ ꯅꯥꯀꯟ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯄꯗꯣ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝ ꯆꯥꯅ ꯁꯤ ꯁꯥꯟꯅꯔꯤ ꯀꯟꯅ ꯑꯌꯥ ꯇꯧꯒꯅꯣ ꯂꯝ ꯍꯦꯟꯒꯅꯣ ꯋꯥꯛꯀꯤꯡ ꯂꯥꯛꯄꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯁ ꯑꯇꯩ ꯈꯟꯗꯦꯗ ꯂꯩ ꯃꯌꯥꯝꯁꯤ ꯎꯕꯗ ꯉꯥꯎꯔꯦ ꯑꯩ ꯆꯝꯄꯜꯒꯁꯦ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯤ ꯂꯝꯕꯤ ꯑꯊꯥꯕꯁꯤ ꯆꯠꯄ ꯅꯨꯡꯉꯥꯏꯑꯕ ꯌꯦꯡꯉꯣ ꯚ꯭ꯌꯨꯁꯦ ꯃꯈꯥꯒꯤꯁꯦ ꯚ꯭ꯌꯨꯁꯦ ꯃꯈꯥꯗ ꯅꯨꯡꯉꯥꯏꯍꯦ ꯆꯦꯔꯦ ꯂꯩ ꯃꯌꯥꯝꯁꯤꯗꯤ ꯋꯥꯛꯀꯤꯡ ꯂꯥꯛꯄꯅꯤ ꯂꯩꯗꯤ ꯉꯥꯡꯖꯕꯤꯗ ꯇꯥꯔꯤ ꯏꯆꯥ ꯅꯨꯄꯥꯒ ꯃꯈꯣꯡ ꯎꯔꯤ lì mẹ làm gì ê, quay lại cha